ngasi miyamda purakliba Israel amsum Palestine gi hauji oiriba fibam lana sigi Israel na Palestine gi praja sing da otpadi lepte hauji aroi boina makoina sangi ba Rafa gi campaign asida sangma matamda gi Rafa da miyot mine si hangalapana maram oraga makku aduda leiriba praja mayam se mi charo na leiriba se mi lak tara tret mugi changda leiriba ni adu bu haidba yamna apikpa square kilometer khara khaktung leiba se masida bombing tawba ground offensive changba ase lanmina directly oina nongmai paraga mi praja sing da au hatpa tawba aduga makoina Hamas ki kambu sing thiri bani haduna tawriba asida praja sing kakngau naraga leira bani invasion changba ground offensive changba haiba asina maram oraga Palestine gi praja sing laibak tamba ngamdri makoi mi lak tara mari se kadom na kan chen do rubono makoi atop country da chen gada basu Egypt chen gada ba adusu Egypt na pull up li oina makoi gi fak wall khagat laga tarana mai electric shock toroga thamkhiu na maram oraga Palestine da pull up oina Gaza strip ki praja sing ase yeta amuk chen oida amuk chen toroga mathong maram khang de bi leiri bani Israel gi miyot minai sing ase praja da attack to ba Hamas ki fighter da attack to banat tabida makoi no hospital da leiri ba medical gi ana laying ba da mating pangli ba doctor nurse aduga leiriba professor sing masida su attack tawi habagi paw ma fondorakli hawkriva ahing as the Israel gi sniper na Rafa gi refugee camp na sangchanduna miyoi 33 hat kibagi paw asina khwaida gi anau bamu oiri ICJ court ki verdict lakraba matungda hauji Rafa gi oina aroiba campaign na hariba Israel gi gambuna Rafa da hauji ground offensive changba asida US State Department White House aduga Secretary General hariba singa sidagi Israel amasum Prime Minister Benjamin Netanyahu gi thawonga se Rafa gi campaign asi yaning da phongdorak pa amasum masi taw phom thokti miyo begi lamchat natte hadunam US ki maikei gi phongdorak le adubu hariba phom asi Israel amasum Zionist ki kambu da manada tabla ite makoida hauji Israel gi lan missing Palestine gi Gaza strip lan sokna ba chatlu ba kambu sinagi phom khara phongdorak le makoina hariba ase 24 hours se makoina nongmai kap na ba matam masida adum nongmai kap pa Israel gi Palestine gi praja am hatpa aduga leiriba Gaza strip tu otpa nei ba asida makoina numit chupami nongmai kap na rure aduga makoina yenguba nongmai kap na ba adu luiraga sanguba matam da mi of fuleram da ba Hamas ki kambu sing am fuleram da ba makoina aduna angakok fawe amasong Hamas ki fighter sing as invisible ubangam da fighter ne na makoina fondorakli masi Israel gi lan mission fondor ko famni Israel gi lan mina sok riba lana se zombie attack ne har khangnari ko haidi masi game da yawba mi masab uba khangda ba duga makoi laifam khangda ba makoi se kanano karino khangba ngam da ba adugum jiba makhal amaga sokna bani na makoina khalliba da Hamas ki lan mission ji makoina 1 to 1 uba ngamdi aduga makoina Israel gi lan mission hauji amuk fondorak liba se Israel gi sarkar amsung Israel gi IDF Israel Defense Force na Gaza strip ta makoina sangi ba lan ase military gi strategy lan gi lalong yaute makoina sangli ba se makoina sangli ba asigi maramdi praja hat pakaktang oina sangbani makoidi masita war gi morality yaude lamchat yaude ethics yaude international gi law inde haina Israel gi lan mi gi mai kai gi fondorak le adu fondorak liba se Guardian news ku una ba fondorak bani adu mahaki maming matha pande US amsung Israel atop laibak sing pullaga katabe Hezbollah ki military commander am hat khaba matungda hauzik Iraq ki prime minister amsung Iraq ki government da yam akan mong da makoi US ki leiriba troops sing ase han khro amsung US na koi gi lam da khut thinjala pasi yaning dre na koi da thau hra liba se koi da yam na kuire na koi na piri ba se koi gi Iraq asida piri ba se terrorism hengal han ba nupi sing rep tau ba aduga angang sing hat pa koi da unemployment pi ba education mahai masing gi thak ta koi se mikha polak ba ai bu overall oine Iraq da piriba se America gi khudol asi aikoi gi fanaba na aikoi south na banga ta pibani haduna Iraq ki praja mayam Iraq ki government Iraq ki prime minister na fongdorakli masi se America gi manada hap ko do river or hap do river hai basi khangmangamde Hezbollah amsung Israel gi lan missing gi oina sum makoi gi border area sing nongmai kapsena ba heavy fighting oina makoi tawri adu bu hairiba heavy fighting tawri ba asida khwaida gi inong no pangarang gi oina di misimina yawa amsung ama ta thokpagi pawdi thodok na leitri hana dagi hona lana cha tholakpa matam dagi karigum ma fo haida bida alcohol gi vendor hangba aduga Nicki Minaj kauba Justin Bieber kauduna maza tawraga thok mokta maza tawduna western gi oiba western gi culture da loop tuna leirakraba Saudi Arabia dagi handak inong no bu oina fom khara fong makoina masi fongdorak pasida America amasung Israel ani gi thamoi kaiba amasung makoi tawfong khangdaba mamachak amoina piri bani Saudi Arabia gi oina makoi foreign secretary na sumna fongdokli hojik thok na riba Israel amasung Palestine gi lana se lotion ri fawba Saudi Arabia gi Israel ga karigum mari ma fu thamna roi haba hanbada ani subada Gaza da mute ne changi ba army military gi post lai riba singa se masi handokpa ahum subada Palestine nation na moina piba 1967 gi border da
ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯦ ꯒꯥꯖꯥꯗ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯕꯤꯜꯗꯤꯡꯁꯤꯡ ꯁ꯭ꯀꯨꯜꯁꯤꯡ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯤꯡ ꯍꯥꯏꯔꯤꯕꯒꯤꯁꯨ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯒꯥꯖꯥꯁꯦ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯈꯣꯏꯅ ꯋꯥꯐꯝ ꯃꯔꯤ ꯊꯝꯂꯛꯂꯤ ꯃꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯔꯤꯂꯦꯁꯟ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ